ग्वालताबीगी थौदोक सरकार की पुक्सेल सेंगदबा थौंग उथोकपनी ngasi hauduna Ukhrul district ki Baksi ground pangthokadaba manga suba state level Sirui Lili festival haudokpagi thauram coverage taunaba Imphal dagi DIPR complex dagi Ukhrul tamna chatkiba Manipur state transport ki bus amada chatkiba paumi singi team amana yangang pokpi dagi khara chalaga leiba Senapati district ki manung chanba Gwaltabi yorakpada mafam aduda leiramba Jat regiment ki kangbo amana Paumi singna tongleba MST bus da thariba Manipuri haidiba wahai adu lauthokadabani Manipur haidiba wahai adu lauthokdrabadi chatpa yaroi haina athingba pirakhiba thodok adubu Focs Akanba Maongda Condemn tawi haide Focs ki cherol amana haibana thawong asi PR ge makhada leingak liba state leingak asiki mamai ani longma mataw adu uthokpani haina lauroidabagi maram leite yamna laibak thibadi Manipur gi mafam kharada akhanna Maitai Furup Kaktada, Chathok Jasin Tawada Athingba Piba Amasung, Manipur Haiba Wahi Asif Hauba, Maming Taduna Ishagi Iram Damda, Maning Tamna, Satpaya Handaba Haibasi government Linkaliba State Langak Asigi Achawa Maitiba Amani, Loinana Manipur Miamgi Oinasu Yamna Laibak Tibani, Tawong Asim Myanmar Laibak Huralonada, Manipur Changla Kibas Jin Kuki Purupki, Mioy Krana, Manipur gi Apun Bagi Saktam Togainaba Sahi Anigi Mamangda gi Chatharkiba, Lal Asida Government of Indiana Miam Gilingak Lautoktuna, PR gi Makada Labor Langak Amathamduna, Makoina, Tongning Tauba Yanaba Amadi, Jin Kuki, Job Purupki, Mioy Krana, Taliba, Demansing, Pitonaba, Nakoina, Honarabra Haibasi, Nasi Tokiba Todok Asina, Manipur gi Miam the Sound Singaba Pokhale. Thodok asida January ba Jat regiment amadi Sirui Lili festival pangthokpada ayat apan piriba miyoi sing adugi mathakta athubada chapchaba action lokhatuna Manipur miyamgi pawning phathanaba thabak paikhatkadabani hairi